ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯌꯨꯛꯇ ꯍꯣꯇꯦꯜ ꯑꯌꯥꯝꯕꯗ ꯇꯟꯒ ꯎꯇꯤꯒꯁꯦ ꯊꯣꯡꯉꯤ, ꯇꯟꯒ ꯎꯇꯤꯒꯁꯦ ꯑꯗꯨꯝ ꯐꯪꯉꯤ꯫ ꯑꯗꯨꯒ ꯇꯟꯒ ꯎꯇꯤꯒ ꯆꯥꯕꯁꯤꯁꯨ ꯌꯥꯝ ꯆꯥꯅꯩ꯫ ꯇꯟꯒ ꯆꯥꯅꯕ ꯎꯇꯤ ꯊꯣꯡꯕꯗꯗꯤ ꯃꯍꯤ ꯈꯔ ꯂꯥꯡꯂꯞꯇꯤ ꯑꯣꯏ, ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯋꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯍꯣꯇꯦꯜꯁꯤꯡꯗ ꯑꯌꯨꯛꯇ ꯆꯥꯅꯕꯒꯤꯗꯃꯛꯇ ꯐꯪꯕ ꯇꯟꯒ ꯎꯇꯤꯒꯗꯣ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯎꯠꯆꯒꯦ, ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯎꯇꯤ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯇꯤꯡꯊꯣꯛꯂꯕ ꯃꯪꯒꯟ ꯑꯉꯧꯕꯁꯦ ꯂꯩꯔꯦ꯫ ꯑꯗꯨꯗꯤ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯦ ꯍꯩꯗꯣꯛꯈ꯭ꯔꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯇꯤ ꯊꯣꯡꯕ ꯍꯧꯔꯅꯤ꯫ ꯈꯥꯡꯁꯤꯁꯦ ꯑꯩ ꯍꯪꯒꯥꯝ ꯊꯥꯎ ꯈꯔ ꯂꯧꯔꯦ, ꯎꯇꯤ ꯊꯣꯡꯅꯕ ꯊꯥꯎꯁꯤ ꯁꯥꯔꯦ꯫ ꯑꯗꯨꯅ ꯇꯦꯖꯄꯇꯥ, ꯖꯤꯔꯥ ꯃꯄꯨꯝ, ꯆꯅꯝ ꯃꯅꯥꯎ ꯑꯃꯈꯛꯇꯪ, ꯀꯨꯞꯅ ꯁꯣꯏꯕ ꯇꯤꯜꯍꯧ ꯌꯥꯝꯗꯕꯤꯗ ꯈꯖꯤꯛꯇꯪ ꯉꯧꯔꯅꯤ꯫ ꯑꯩ ꯇꯟꯒ ꯆꯥꯅꯕ ꯎꯇꯤ ꯊꯣꯡꯕꯗꯗꯤ ꯆꯅꯝꯁꯨ ꯇꯤꯜꯍꯧꯁꯨ ꯑꯅꯤꯃꯛ ꯍꯥꯞꯄꯦ꯫ ꯑꯗꯣ ꯁꯤꯡ ꯃꯅꯥ 2 ꯊꯥꯗꯠꯂꯒ ꯍꯥꯞꯄꯅꯤ, ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯁꯨ ꯇꯪꯈꯥꯏ ꯈꯥꯏꯔꯒ ꯍꯥꯞꯄꯦ, ꯃꯤꯊꯤ ꯃꯔꯨ ꯃꯄꯨꯝꯁꯨ 5-10 ꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯃꯨꯜꯂꯛꯑꯦ, ꯑꯗꯨꯗꯤ ꯇꯤꯡꯊꯣꯛꯂꯕ ꯃꯪꯒꯟ ꯃꯄꯨꯝꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯗꯨꯒ ꯃꯪꯒꯟ ꯃꯄꯨꯝꯁꯦ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 2ꯒꯨꯝꯕ ꯉꯧꯔꯦ꯫ ꯍꯧꯖꯤꯛ ꯃꯤꯅꯤꯠ 2ꯒꯨꯝꯕ ꯉꯧꯔꯕ ꯃꯇꯨꯡꯗ ꯁꯣꯗꯥ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯁꯣꯗꯥ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 1ꯃꯨꯛ ꯉꯧꯔꯦ, ꯒꯦꯁꯀꯤ ꯐ꯭ꯂꯦꯝꯁꯦ ꯃꯤꯗꯤꯌꯝꯗ ꯊꯝꯃꯒ꯫ ꯑꯗꯨꯗꯤ ꯃꯤꯅꯤꯠ 1 ꯉꯧꯔꯕ ꯃꯇꯨꯡꯗ ꯃꯍꯤ ꯍꯥꯞꯆꯤꯜꯂꯅꯤ, ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯪꯒꯟ ꯃꯄꯨꯝꯁꯦ ꯃꯨꯜꯂꯛꯄ, ꯎꯇꯤꯁꯦ ꯃꯨꯜꯂꯛꯄ ꯉꯥꯏꯔꯅꯤ꯫ ꯎꯇꯤꯁꯦ ꯃꯨꯜꯂꯛꯄ ꯉꯥꯏꯔꯤꯉꯩꯁꯤꯗ ꯑꯩ ꯇꯟ ꯍꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯈꯔ ꯂꯧꯔꯦ꯫ ꯃꯣꯏꯗꯥꯒꯤ ꯇꯟ ꯆꯥꯅꯤꯡꯕ ꯃꯤꯅ ꯃꯣꯏꯗꯥꯅ ꯍꯧꯔꯅꯤ, ꯑꯇꯥꯒꯤ ꯍꯥꯏꯕꯗꯤ ꯌꯥꯝꯒꯤ ꯇꯟ ꯆꯥꯅꯤꯡꯕ ꯃꯤꯅ ꯌꯥꯝ ꯑꯣꯏꯅ ꯑꯇꯥ ꯑꯣꯏꯅ ꯂꯧꯔꯅꯤ꯫ ꯊꯨꯝꯁꯦ ꯌꯥꯝꯗꯕꯤꯗ ꯈꯨꯠꯆꯞꯄꯤ ꯑꯃꯒꯨꯝꯕꯩ ꯆꯥꯡꯗꯪ ꯍꯥꯞꯄꯅꯤ꯫ ꯊꯨꯝ ꯌꯥꯝ ꯍꯥꯞꯄꯁꯨ ꯀꯩꯁꯨ ꯍꯥꯎꯇꯦ, ꯍꯥꯏꯕꯗꯤ ꯎꯇꯤꯗ ꯑꯗꯨꯝ ꯀꯣꯠꯂꯒ ꯆꯥꯗꯣꯏꯅꯤꯅ ꯇꯟꯁꯤꯡꯁꯦ ꯊꯨꯝ ꯌꯥꯝ ꯍꯥꯞꯈ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯌꯥꯛꯇꯣꯏꯅꯤꯗꯅ꯫ ꯑꯗꯨꯅ ꯑꯩꯅ ꯊꯨꯝꯁꯦ ꯈꯨꯠꯆꯞꯄꯤ ꯑꯃꯈꯛꯇꯪ ꯍꯥꯞꯄꯦ꯫ ꯑꯗꯨꯒ ꯁꯧꯗꯣꯛꯇꯕ ꯘꯤꯁꯤꯁꯨ ꯇꯤꯁꯄꯨꯟ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯅꯤ꯫ ꯁꯧꯗꯣꯛꯇꯕ ꯘꯤꯁꯦ ꯇꯤꯁꯄꯨꯟ ꯇꯪꯈꯥꯏ ꯑꯃꯁꯦ ꯁꯧꯗꯣꯛꯑꯒꯗꯤ ꯇꯤꯁꯄꯨꯟ ꯑꯃꯒꯨꯝꯕꯒꯤ ꯆꯥꯡ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯊꯨꯝ ꯑꯃꯁꯨꯡ ꯘꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯌꯥꯝꯁꯤꯒ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ ꯃꯈꯥꯏꯃꯨꯛ ꯆꯪꯅ ꯐꯖꯅ ꯌꯥꯝꯁꯦ ꯀꯪꯉꯤꯉꯩꯁꯤꯗ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ, ꯐꯖꯅ ꯇꯣꯠꯂꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯄꯒ ꯇꯟ ꯍꯧꯅꯅꯕ ꯌꯥꯝꯁꯦ ꯌꯥꯝꯅ ꯊꯣꯠꯄꯁꯨ ꯅꯠꯇꯕ, ꯌꯥꯝꯅꯁꯨ ꯀꯟꯕ ꯅꯠꯇꯕꯒꯤ ꯆꯥꯡꯗ ꯇꯣꯠꯂꯅꯤ꯫ ꯊꯥꯎꯗ ꯇꯥꯎꯕ ꯇꯟꯁꯦ ꯍꯧꯅꯕꯒꯤ ꯌꯥꯝꯁꯦ ꯇꯣꯠꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯊꯣꯠꯂꯒꯁꯨ ꯇꯟꯗꯣ ꯀꯩꯁꯨ ꯀꯥꯝꯈꯠꯂꯣꯏ, ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝꯅ ꯀꯜꯂꯒꯁꯨ ꯇꯟꯗꯣ ꯑꯃꯨꯛ ꯀꯟꯗꯣꯏꯅꯤ꯫ ꯌꯥꯝꯁꯦ ꯇꯣꯠꯄ ꯂꯣꯏꯔꯦ, ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯊꯝꯃꯦ, ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯊꯣꯠꯄꯁꯨ ꯅꯠꯇ꯭ꯔꯦ, ꯌꯥꯝ ꯀꯟꯕꯁꯨ ꯅꯠꯇ꯭ꯔꯦ꯫ ꯑꯇꯣꯠꯄ ꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯗ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯂꯩꯒꯗꯕ, ꯑꯗꯨꯗꯤ ꯌꯥꯔꯦ, ꯆꯞ ꯆꯥꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 10ꯗꯒꯤꯅ 35 ꯐꯥꯎꯕ ꯊꯝꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯇꯝꯁꯦ ꯈꯔ ꯑꯗꯨꯝ ꯌꯥꯝꯅ ꯂꯩꯔꯒꯗꯤ ꯃꯤꯅꯤꯠ 30ꯒꯨꯝꯕ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂꯒ ꯊꯝꯕ ꯌꯥꯏ, ꯑꯗꯨꯒꯃꯇꯝ ꯌꯥꯝ ꯂꯩꯇ꯭ꯔꯒꯗꯤ ꯃꯤꯅꯤꯠ 10ꯗꯪ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯇꯣꯠꯄ ꯌꯥꯝꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯃꯤꯉꯩꯁꯤꯗ ꯎꯇꯤꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ꯫ ꯍꯋꯥꯏ ꯃꯪꯒꯟ ꯃꯄꯨꯝꯁꯤꯅ ꯃꯥꯒꯤ ꯃꯀꯨꯁꯤꯡꯁꯦ ꯊꯥꯗꯣꯔꯛꯑꯦ, ꯍꯥꯏꯕꯗꯤ ꯃꯪꯒꯟꯁꯦ ꯃꯨꯜꯂꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯌꯥꯎꯗ꯭ꯔꯁꯨ ꯁꯣꯗꯥ ꯍꯥꯞꯄꯅꯤꯅ ꯑꯗꯨം ꯌꯥꯝ ꯌꯥꯡꯅ ꯃꯨꯟꯕꯅꯦ꯫ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯪꯒꯟ ꯃꯄꯨꯝꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯊꯣꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨ ꯐꯥꯎꯕ ꯒꯦꯁꯀꯤ ꯐ꯭ꯂꯦꯝꯁꯦ ꯃꯤꯗꯤꯌꯝꯗ ꯊꯝꯃꯒ ꯎꯇꯤꯁꯦ ꯁꯨꯝ ꯊꯣꯡꯉꯅꯤ꯫ ꯍꯧꯖꯤꯛ ꯃꯪꯒꯟ ꯃꯄꯨꯝ ꯌꯥꯝꯗꯕꯤꯗ ꯈꯖꯤꯛ ꯈꯖꯤꯛꯁꯨ ꯌꯥꯜꯂꯒ ꯌꯥꯎꯔꯤ, ꯑꯗꯨꯒ ꯃꯪꯒꯟꯁꯦ ꯑꯇꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ꯫ ꯌꯥꯔꯦ, ꯎꯇꯤꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯛꯑꯅꯤ꯫ ꯑꯗꯨ ꯃꯍꯤꯁꯦ ꯈꯔ ꯅꯪꯉꯤ, ꯑꯗꯨꯅ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯆꯥꯅꯕ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯅꯤ꯫ ꯎꯇꯤꯁꯦ ꯁꯧꯔꯛꯑꯦ, ꯑꯇꯦꯛꯄ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯇꯟꯒ ꯆꯥꯅꯕ ꯎꯇꯤꯁꯤꯒꯤ ꯃꯍꯤ ꯂꯥꯡꯕ ꯅꯪꯕꯒꯤ ꯆꯥꯡꯁꯦ ꯆꯞ ꯆꯥꯔꯦ꯫ ꯇꯟꯒ ꯆꯥꯕꯗꯗꯤ ꯎꯇꯤꯁꯦ ꯃꯍꯤ ꯂꯥꯡꯕꯅꯤꯅ ꯃꯍꯤ ꯈꯔ ꯂꯥꯡꯂꯞ ꯇꯥꯍꯜꯂꯦ꯫ ꯐꯗꯤꯒꯣꯝ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯒꯦꯁꯁꯦ ꯃꯨꯊꯠꯂꯦ, ꯂꯣꯏꯔꯦ ꯎꯇꯤ ꯊꯣꯡꯕ꯫ ꯑꯇꯣꯠꯄ ꯌꯥꯝꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯛꯏꯁꯦ ꯃꯤꯅꯤꯠ 13-14ꯒꯨꯝꯕ ꯁꯨꯔꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯅꯤ, ꯑꯗꯨꯒ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 1-1 ꯃꯈꯥꯏꯒꯨꯝꯕ ꯌꯥꯝꯁꯦ ꯑꯃꯨꯛ ꯇꯣꯠꯂꯅꯤ꯫ ꯑꯇꯣꯠꯄ ꯌꯥꯝꯁꯦ ꯉꯁꯥꯏ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯗ꯭ꯔꯤꯉꯩꯗ ꯑꯣꯏꯈꯤꯕ ꯊꯣꯠꯄꯒꯤ ꯆꯥꯡꯗꯣ, ꯑꯗꯨꯗꯒꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯂꯨꯔꯕ ꯃꯇꯨꯡꯗ ꯑꯣꯏꯔꯝꯕ ꯊꯣꯠꯄꯒꯤ ꯆꯥꯡꯁꯤꯅ ꯈꯖꯤꯛꯇꯪ ꯍꯦꯜꯂꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯑꯣꯝꯃꯒ ꯊꯝꯕꯁꯤꯗ ꯌꯥꯝꯁꯦ ꯍꯦꯟꯅ ꯊꯣꯠꯍꯜꯂꯦ꯫ ꯇꯟ ꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯃꯤꯕ ꯕꯣꯜꯁ ꯃꯇꯨꯝ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ, ꯁꯤꯒꯤ ꯃꯃꯥꯏꯁꯦ ꯌꯦꯡꯁꯦ, ꯁꯤꯠ ꯅꯥꯜꯂꯦ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯍꯣꯔꯦꯟ ꯇꯟꯗꯣ ꯁꯣꯏꯗꯅ ꯍꯥꯎꯔꯅꯤ, ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯅꯤ, ꯑꯃꯗꯤ ꯀꯥꯝꯁꯨ ꯀꯥꯝꯈꯠꯂꯅꯤ꯫ ꯇꯟ ꯍꯧꯅꯕ ꯕꯣꯜꯁꯤꯡꯁꯦ, ꯃꯇꯨꯝꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯃꯊꯛꯇ ꯑꯀꯪꯕ ꯌꯥꯝ ꯈꯔ ꯆꯥꯏꯁꯤꯜꯂꯅꯤ, ꯍꯣꯔꯦꯟ ꯇꯛꯄꯗ ꯅꯨꯡꯉꯥꯏꯅꯕ꯫ ꯊꯥꯎꯗ ꯇꯥꯎꯕ ꯇꯟꯁꯦ ꯃꯍꯥꯎꯁꯨ ꯂꯩꯕ, ꯊꯣꯠ ꯊꯣꯠꯁꯨ ꯂꯥꯎꯕ, ꯃꯄꯨꯡ ꯐꯥꯅꯁꯨ ꯀꯥꯝꯈꯠꯄ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯇꯟ ꯍꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯁꯦ ꯇꯣꯠꯄ ꯃꯇꯝꯗ ꯃꯣꯝ, ꯍꯥꯏꯕꯗꯤ ꯊꯥꯎ ꯅꯠꯇ꯭ꯔꯒ ꯘꯤ ꯍꯥꯞꯅꯩꯗꯅ, ꯑꯗꯣ ꯍꯥꯞꯄꯤꯕ ꯊꯥꯎ ꯅꯠꯇ꯭ꯔꯒ ꯘꯤꯁꯤꯁꯨ ꯁꯣꯏꯗꯅ ꯍꯥꯞꯄ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯒ ꯊꯥꯎ ꯅꯠꯇ꯭ꯔꯒ ꯘꯤꯁꯦ ꯍꯥꯞꯄ ꯃꯇꯝꯗ, ꯃꯣꯝꯁꯦ ꯊꯥꯕ ꯃꯇꯝꯗ ꯌꯥꯝ ꯍꯥꯞꯆꯤꯜꯂꯒꯁꯨ
ꯇꯟꯗꯨ ꯀꯩꯁꯨ ꯍꯥꯎꯔꯣꯏ ꯃꯔꯝꯗꯤ ꯇꯟꯗꯨ ꯍꯣꯔꯦꯟ ꯊꯥꯎꯗ ꯑꯃꯨꯛ ꯇꯥꯎꯗꯣꯏꯅꯤꯅ ꯊꯥꯎꯒꯤ ꯊꯥꯎ ꯉꯥꯛꯇ ꯉꯥꯏꯔꯅꯤ ꯇꯣꯠꯂꯤꯕ ꯌꯥꯝꯁꯤꯁꯨ ꯌꯥꯝꯅꯁꯨ ꯀꯟꯗꯕꯤꯗ ꯌꯥꯝꯅꯁꯨ ꯊꯣꯠꯇꯕꯤꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯀꯟꯂꯞ ꯑꯃꯗꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯊꯣꯠꯂꯞ ꯆꯥꯡꯗ ꯇꯣꯠꯂꯅꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯃꯅꯤ ꯑꯩꯈꯣꯏꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯃꯨꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯃꯤꯅꯤꯠ ꯑꯃ ꯃꯈꯥꯏꯒꯨꯝꯕ ꯇꯣꯠꯄꯁꯤꯅ ꯇꯟꯁꯦ ꯊꯣꯠꯄ ꯃꯦꯡꯕ ꯍꯦꯟꯒꯠꯍꯜꯂꯅꯤ ꯇꯟꯁꯤꯒꯤ ꯃꯍꯥꯎ ꯍꯦꯟꯒꯠꯂꯅꯤ ꯃꯍꯥꯎ ꯂꯩꯍꯟꯅꯤꯡꯉꯦꯅ ꯌꯥꯝ ꯀꯨꯏꯅ ꯑꯃꯨꯛ ꯇꯣꯠꯄꯁꯨ ꯌꯥꯗꯦ ꯇꯟꯁꯦ ꯌꯥꯝ ꯀꯨꯏꯅ ꯑꯃꯨꯛ ꯇꯣꯠꯂꯒꯗꯤ ꯌꯥꯝ ꯃꯁꯥꯗ ꯌꯥꯎꯖꯕ ꯄ꯭ꯔꯣꯇꯤꯟ ꯍꯥꯏꯕꯗꯤ ꯒ꯭ꯂꯨꯇꯦꯟ ꯀꯨꯏꯅ ꯇꯣꯠꯂꯤꯉꯩ ꯒ꯭ꯂꯨꯇꯦꯟꯗꯣ ꯄ꯭ꯔꯣꯇꯤꯟꯗꯣ ꯌꯥꯝ ꯊꯣꯛꯂꯛꯇꯣꯏꯅꯤꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯟꯗꯣ ꯃꯥꯒꯤ ꯃꯑꯣꯡ ꯇꯥꯔꯔꯣꯏ ꯃꯍꯥꯎ ꯂꯩꯔꯔꯣꯏ ꯑꯇꯣꯠꯄ ꯌꯥꯝꯁꯦ ꯌꯥꯝ ꯊꯣꯠꯅ ꯑꯃꯨꯛ ꯇꯣꯠꯄꯁꯨ ꯌꯥꯗꯦ ꯌꯥꯝ ꯊꯣꯠꯅ ꯑꯃꯨꯛ ꯇꯣꯠꯂꯒꯗꯤ ꯇꯟꯁꯦ ꯃꯄꯨꯡ ꯐꯥꯅ ꯀꯥꯝꯈꯠ ꯑꯩꯗꯤ ꯇꯟꯁꯦ ꯍꯧꯕꯗ ꯑꯗꯨꯝ ꯄꯤꯛꯇꯛꯅ ꯑꯗꯨꯝ ꯍꯦꯛꯇ ꯑꯣꯏꯈꯤꯕ ꯌꯥꯝ ꯄꯥꯛꯅ ꯆꯥꯎꯅ ꯍꯧꯗꯦ ꯑꯩꯗꯤ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯑꯗꯨꯝ ꯍꯧꯋꯦ ꯑꯗꯨꯅ ꯑꯩꯒꯤ ꯇꯟꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯗꯕꯤꯗ ꯌꯥꯝ ꯄꯥꯛꯇꯕꯤꯗ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯇꯛꯑꯅꯤ ꯌꯥꯝ ꯄꯥꯅꯁꯨ ꯅꯠꯇꯕ ꯌꯥꯝ ꯊꯥꯅꯁꯨ ꯅꯠꯇꯕ ꯍꯧꯖꯤꯛ ꯇꯟ ꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯄꯥꯕ ꯌꯣꯠꯀꯤ ꯈꯥꯡꯁꯦ ꯂꯧꯔꯦ ꯊꯥꯎ ꯍꯩꯔꯦ ꯊꯥꯎꯁꯦ ꯁꯥꯔꯦ ꯌꯥꯝ ꯁꯥꯔꯦ ꯊꯥꯎꯁꯦ ꯑꯗꯨꯅ ꯒꯦꯁꯁꯦ ꯂꯩꯊꯔꯒꯦ ꯑꯍꯥꯟꯕꯒꯤ ꯇꯟ ꯑꯃꯁꯤꯗꯤ ꯒꯦꯁꯀꯤ ꯐ꯭ꯂꯦꯝꯁꯦ ꯂꯣꯗ ꯊꯝꯃꯒ ꯇꯥꯎꯔꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯍꯥꯟꯕꯒꯤ ꯇꯟꯁꯦ ꯀꯥꯗꯣꯏꯕ ꯊꯥꯎꯁꯦ ꯁꯥꯕꯁꯦ ꯍꯟꯊꯔꯛꯑꯦ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯇꯟꯁꯦ ꯊꯥꯗꯔ ꯃꯇꯨꯡꯗ ꯒꯦꯁꯀꯤ ꯃꯩꯁꯦ ꯂꯩꯈꯠꯂꯦ ꯑꯗꯨꯒ ꯇꯟꯁꯦ ꯍꯧꯔꯅꯤ ꯇꯟꯁꯦ ꯀꯥꯝꯈꯠꯂꯛꯑꯦ ꯀꯥꯝꯈꯠꯄꯒ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯝꯊꯔꯅꯤ ꯃꯔꯝꯗꯤ ꯇꯟꯁꯦ ꯀꯥꯝꯈꯠꯈ꯭ꯔꯕꯅꯤꯅ ꯇꯟꯒꯤ ꯃꯇꯥꯏ ꯃꯇꯥꯏꯁꯦ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯈꯥꯕꯩꯅ ꯅꯝꯊꯗꯣꯏꯕ ꯇꯟꯁꯦ ꯀꯥꯝꯈꯠꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ ꯇꯟꯒꯤ ꯃꯆꯨꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯎꯟ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀꯦꯟ 10ꯒꯨꯝꯕ ꯇꯥꯎꯔꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯥꯕ ꯇꯟꯒꯤ ꯃꯆꯨꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯅ ꯑꯩ ꯇꯟꯁꯦ ꯀꯥꯝꯈꯠꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯁꯦꯀꯦꯟ 10ꯒꯨꯝꯕ ꯇꯥꯎꯔꯒ ꯊꯝꯃꯅꯤ ꯈꯔ ꯉꯧꯔꯞ ꯇꯥꯕ ꯇꯟ ꯆꯥꯅꯤꯡꯉꯒꯗꯤ ꯁꯨꯃꯥꯏꯅ ꯇꯟꯁꯦ ꯍꯦꯛ ꯀꯥꯝꯈꯠꯄꯒ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯅꯤ ꯑꯗꯨꯒ ꯍꯦꯛ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯒ ꯁꯦꯀꯦꯟ 3-4 ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯧꯊꯔꯅꯤ ꯑꯆꯧꯕ ꯌꯥꯝ ꯆꯥꯎꯕ ꯇꯟ ꯍꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯄꯨꯔꯤꯗꯣ ꯇꯟꯁꯦ ꯌꯥꯝ ꯆꯥꯎꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯊꯥꯎ ꯌꯥꯝ ꯍꯩꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯊꯥꯎꯗ ꯇꯥꯎꯗꯣꯏꯅꯤꯅ ꯑꯃꯨꯛꯇꯪ ꯁꯥꯍꯟꯈ꯭ꯔꯕ ꯊꯥꯎꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯍꯜꯂꯒ ꯁꯤꯖꯤꯟꯅꯕꯁꯦ ꯀꯦꯟꯁꯔꯁ ꯑꯣꯏ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯜꯂꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯇꯟꯁꯦ ꯍꯧꯕ ꯃꯇꯝꯗ ꯆꯥꯎꯅ ꯍꯧꯗꯦꯕ ꯍꯥꯏꯕꯗꯤ ꯊꯥꯎꯁꯦ ꯌꯥꯝ ꯍꯩꯗꯅꯕ ꯊꯥꯎꯁꯦ ꯑꯃꯨꯛꯇꯪ ꯁꯥꯍꯟꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯑꯦꯕꯀꯣ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯗꯦꯕ ꯑꯗꯨꯅ ꯇꯟꯁꯦ ꯍꯧꯕ ꯃꯇꯝꯗ ꯑꯩꯗꯤ ꯇꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯍꯧꯗꯦ ꯍꯥꯏꯅ ꯄꯤꯛꯇꯛꯅ ꯑꯗꯨꯝ ꯍꯧꯋꯦ ꯇꯟꯒ ꯎꯇꯤꯒ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ